ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯡꯂꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇꯃꯛ ꯂꯥꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯃꯦꯔꯥ ꯊꯥꯅꯤ ꯃꯊꯪꯒꯤ ꯊꯥ ꯑꯁꯤꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯊꯥ ꯑꯁꯤꯗꯕꯨ ꯂꯥꯛꯂꯕꯗꯤ ꯀꯦꯅ ꯃꯧꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯈꯣꯡꯗꯥꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝ ꯑꯃꯗ ꯅꯣꯡꯃꯈꯛ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ꯫ ꯂꯦꯝꯕ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯂꯦꯝꯕ ꯍꯔꯥꯎꯅ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯇꯩꯃ, ꯇꯨ ꯆꯥꯎꯗ꯭ꯔꯥ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯩꯅ ꯐꯥꯔꯛꯏꯅꯦ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ꯫ ꯏꯇꯩꯃ, ꯁꯤ ꯐꯖꯅ ꯊꯣꯡꯉꯨꯀꯣ, ꯍꯥꯎꯅ ꯆꯥꯁꯦꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯅꯆꯦꯒꯤ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯗ ꯐꯥꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯏꯇꯩꯃ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯗꯨꯁꯦ ꯏꯇꯩꯃ, ꯑꯩ ꯉꯥꯁꯦ ꯁꯦꯝꯃꯛꯑꯒꯦ, ꯑꯌꯨꯛꯁꯦ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯁꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯏꯇꯩꯃꯅꯅꯦ ꯏꯔꯣꯟꯒꯦ ꯇꯧꯔꯝꯕꯅꯤ, ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯏꯔꯣꯜꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩ ꯉꯥꯁꯦ ꯁꯦꯝꯃꯨꯔꯒꯦꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯉꯥꯗꯣ ꯐꯖꯅ ꯁꯦꯝꯃꯨꯔꯣ, ꯑꯗꯨꯒꯅꯦ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯅꯤ꯫ ꯇꯣꯃꯥꯜꯅ ꯃꯄꯥꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯌꯥꯏꯑꯣꯏꯕ꯫ ꯃꯥꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯦꯂꯩꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯂꯦꯝꯕꯅꯤ, ꯂꯦꯝꯕꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯂꯨꯆꯤꯡꯅ ꯃꯌꯥꯝꯕ ꯌꯥꯏꯑꯣꯏꯕꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯦꯝꯂꯛꯄ ꯉꯥ ꯑꯗꯨ ꯀꯟꯅ ꯊꯣꯡꯂꯤ ꯌꯥꯏꯑꯣꯏꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯏ꯫ ꯂꯨꯆꯤꯡ ꯃꯄꯥꯟꯗ ꯃꯄꯨꯔꯣꯏꯕꯒ ꯃꯀꯨꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯤ, ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯄꯤꯔꯣ꯫ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯒ "ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯑꯩꯅ ꯆꯥꯕꯤꯅꯤꯅ ꯈꯟꯕ꯭ꯔꯣ?" ꯂꯨꯆꯤꯡ ꯃꯀꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯦꯞꯂꯒ ꯂꯩ꯫ ꯇꯣꯃꯥꯜꯅ ꯉꯛꯅ "ꯑꯆꯧꯕ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ? ꯕꯥꯕꯥ, ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯗꯥꯎ ꯌꯥꯗꯅꯕ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯏꯁꯦ? ꯆꯥꯛ ꯆꯥꯀꯣ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯅꯪꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯕꯥꯕꯥ꯫ ꯍꯩ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨꯀꯣ ꯅꯪ꯫ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯀꯅꯨ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯏꯀꯥꯏꯕ ꯇꯤꯀꯤꯠ ꯈꯪꯗꯦ꯫ ꯃꯤꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯈꯪꯂꯁꯤꯗ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯇꯥꯟꯅꯔꯒ ꯋꯥ ꯉꯥꯡꯂꯤꯁꯤꯕꯨ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯦꯅꯦ꯫ ꯌꯥꯏꯑꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯃꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯥ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯇꯣꯃꯥꯜ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯜꯂꯗꯨꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯉꯤꯁꯤ ꯅꯪ ꯇꯥꯁꯤꯜꯂꯨꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ꯭ꯔꯣ?" ꯅꯨꯡꯉꯥꯏꯇꯝꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ "ꯍꯣꯏ ꯕꯥꯕꯥ, ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦꯅꯦ ꯑꯩꯈꯣꯏꯒꯤ?" "ꯉꯥ ꯊꯣꯡꯉꯦ ꯕꯥꯕꯥ." "ꯍꯩꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯆꯥꯛꯀ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯛꯏ꯫ ꯊꯤꯅꯅꯕ ꯇꯧꯔꯣꯀꯣ, ꯏꯄꯥꯁꯨ ꯆꯪꯉꯛꯑꯒꯦ." "ꯍꯣꯏ ꯕꯥꯕꯥ." ꯃꯄꯨꯔꯣꯏꯕ ꯆꯠꯄ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯕꯤꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯐꯅ ꯋꯥꯔꯕꯁꯨ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯦ꯫ ꯑꯋꯥꯕ ꯎꯠꯊꯣꯛꯄ ꯍꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯂꯥꯏ ꯃꯆꯜ ꯅꯨꯄꯤꯕꯨ ꯃꯇꯝꯕꯥꯛꯇ ꯐꯝꯍꯟꯗꯨꯅ ꯃꯥꯏꯔꯦꯟ ꯑꯉꯥꯟꯕꯗꯨ ꯏꯟꯕꯤꯔꯤ꯫ ꯄꯤꯛꯂꯤꯕꯤ ꯂꯨꯆꯤꯡ ꯃꯥꯗꯤ ꯃꯕꯨꯡꯅ ꯏꯜꯂꯤꯕꯗꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯁꯂꯥꯏꯅ "ꯏꯆꯟ, ꯁꯤ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤꯀꯣ." ꯃꯕꯨꯡ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯤꯁꯛ ꯄꯤꯛꯅ ꯎꯔꯕꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ, ꯆꯍꯤ 10 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯕꯨꯡꯗ ꯌꯦꯡꯈꯠꯇꯨꯅ "ꯇꯥꯆꯧ, ꯇꯥꯆꯧꯁꯨ ꯆꯥꯎꯋꯣ." ꯏꯆꯟ ꯃꯕꯨꯛ ꯊꯜꯂꯀꯥꯟꯗ ꯇꯥꯆꯧ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ꯫ ꯏꯆꯜꯅ ꯆꯥꯗ꯭ꯔꯗꯤ ꯇꯥꯆꯧꯗꯤ ꯆꯥꯔꯣꯏꯀꯣ." "ꯆꯥꯗꯣꯏꯅꯤ ꯇꯥꯆꯧ, ꯄꯨꯛ ꯊꯟꯅ ꯆꯥꯒꯗꯕꯅꯤꯀꯣ." "ꯑꯗꯣ ꯇꯥꯆꯧ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯃꯥꯏꯔꯦꯟ ꯆꯥꯏ, ꯉꯔꯥꯡꯁꯨ ꯆꯥꯏ꯫ ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯅꯣ?
ngasai sanabadako thangnabagi nganbido makhoi chaksu chai hai aduga injang ahau ahaubusu chai hai machalna hairagliba wa aduda salai gi mathamoidi machetana kaiba haibadu oire salai su chahi 15 13 suda ngairiba matamni mama mapa anidi pikliba macha ani sibo anabana maram oiduna lairaba oibaga layengba ngamda aduma taibangpal ase thadokduna chatkhibane wakhal mapung phadriba salai machal asigidama migi mayumda changduna chananaba nizarami nungsibiba kharana piraklabaso anambana thina chaiduna thadorakpa ngaktani aduna aduma pikna thabak suba hawraklami mabungna mangduna magi wa khumlakta tumina leiba aduda luching mabungda hanjinna hanglai tacho hayo akhoi gi chakaram kanda chadoinu chadoini tachona ichagi mabuk thanna chak pijadoini karam kanda pijadoiba moingan bi hoi amu bi hoi gidi nungti gi chak chai hai aduga sana bahala su charawale hai ibungi bema tachona su ichalbu soidana chak pijani sese ngasi gidi ne mairina ngan base pukthana char hayeng tachona thabak suba chatun phanglakpa seladuna ne chengwalaga ichalbu chak pijadoini luching de mabungna chak pijani haiba aduda harau jarami moida kaidobirage mangduna leiridubo salai wakhal amada leirubani hojiktada magi nupina masanongduna kaurakpada wakhal tarei jaibi mapuroibana mangduna leiramba aduda kaidorabano khanduna kaidorage nupa salai sor amuktang sangna hontokchaduna kaishu tawdeda aduga karigi mangduna leiramiba haukiba punsigi tangkakta aiga jalgana leirakiba punsida sum nixingakpanida awabagi wakhaldo khanbiruran ado ibemado handakti chakaubodo kaudaba yaroiko mamang chakaubodo ahanbaga oire sagai mi leitaba yarakpadagi kaukidabado yam nungaite aduna handaknane magi ahanba oidoini aina su handakti ai chakaubo chatlaroigi khale ibema lakpadasu ai leiramadi mabukning ado nungai jananaba hai nangsu dum chatluda kumamada amukhak lakpa sida chatrabadi ima hoina su nungai kiroi adugidamakta kaisu khanbiruno nachanupasu ipamda mahai tambagi leiriba adudi aduna makhoidi aiga ningsingdrabani nachanupa adudane makhoi punna ngauraga lekhrabani magi nupigi waduda salai momono I adubu nuklamba midok adu kuina maithongda mami taba ngamde jaibi mapuroibadu thawai nungaiche khangladuna tapna hangjarei moida kaidobirage atukam thawai nungaitana uriduba thabak sufamgi hangubado leitre hana suramba thabaktuna kamai dauba aina chatludrabanina aigi mahut ama sindhomi atopa thabaksu amta phangdraba hauji phawbagi oinadi suningai thaba amata phangdre jaibi sunungai badi natte adubu maduda mana hena awaba usillabadi mapuroi bena hena nungai kiroi khalladuna yarese adudane henjina wakha khanjin biruranu thabaki wabu thibu thiradi adum thorakani salaina nangai gi oinadi henjina khaludrabasu ichalda handakti chakaubi gi khale mabungaina lairaba oirabasu yamba yamdaba khudol amakhakti piningi adubu madungomgadaba mandre karino habiribaduba ibemagi damak natro nangaigane hinglibase aduda hena wasiluranu chakaubuso numit kunrom wale adunane loina sintoknaba yani nupi nangshu lairiba yi inakta waithunglubadagi nangshu wazaraban nayumda leiringai matamdari nangshu awatpa amata leita horaki aduga hojik aigi inak asida leiraba matam asidadi nangi awatpagi awatpa ngakta ngairi as nupa awabagi wakal sum khanjilaga leirabadi yaroi khara sunu ngai thokna leibiyuba oiriba matawsida aibu kamaina nungaina leiwa haibano yare silaw aina jak loirabani chak cha thongna batawrisi hoi adugane ai thaba amo hangnana chatpa haibaduni chak toklaga kari thosige haibado phajana tandarasi
Nakal amaromda yayoiba thabak mafamdagi halaktuna mayumdadi changlakta mane hek toina chatpa mafam aduda laklami. Ikoi koidana adumak yum aduda changlai tumduna lairamdiba nupi mangonda masanomduna hodoi. Tathot Tathot Kaino numidang wairam si tumsilisibo. Tathot tumlubagi masa adu tanna. May tamo thabak hanbiraba. Kaigino numidang wairam si tumsilisibo. Nasado sokpa dari. Tathot na Aido kokse irumlumi nungaitina tumambani. Nangna haiba seldo sida lairi. Ado aishu hananaba tawragi. Kaino heklakpaga chatlagi hairiro. Mamdringayda halagi tawbani. Nong phatuksu sida dum lekthokpa yai. Yumda leihoriba ichedo nungsidedi hai. Aduga yumdudagi sunghendi hendi adum lei. Yada tawrinini. Kaigi yadriba maduna takpadi ichene hena lumda lawe haina takpa natro. Adugi natini. Pabasu lairi. Aduna aina pangtawda tawpa yaba nati. Aiba yumduda pushilo haibasu pushinba ngamde. Yum adudagi henba nangi oina mafam asida chauna. Nangi namingda onduna yum ama sarasidi. Sida hena kai pamige. Ada leihoriba yumfam adudi chawbusu nate. Aduga aikhoya tongbogasu yenadri. Aduna nangna hena laibak phabi haibado oirabanine. Adu oiradi moitamogi leiriba pumba aigi oifum thoktra. Madu pumbane tapna tapna matamgi matungina oirapani. Ado aishu halagi fazana lei. Ado aina handak chakauba chapagi sanali khuji luina anoba sagadabani haibado kamai tawrage ba. Adum tumina leisalidubu kaigino. Migidi pipane phaja phajaba loina leina khrabani. Aigidi hauji amta leidri. Nangna pama sanali khuji khudo nangna haiba mawngsing ado aina loi haikrabani. Nahana sababu horamani. Aduga pipane tusune nangi apamba leiruro. Ai selfige. Adudane wa waina haiba haunade. Nangadro Kaidong nang oidoino. Aina nangnanaba haidana sinkrabani. Tathot harauna. Nangse nabuk yam phaingo. Adubudi phabane. Adu thengkre. Ai halage ko. Yayoibana thokriba du tathot mamit khana usitaba midyeng ama yengduna lehawi. Nongma nongma hauke. Sudabadi yadabanina. Apang apangba nongma nongmagi suragi khanduna. Lambida ko chatchatuna thabak thiba hauraklammi. Laibak phaba haigadra. Salaina sumlambida chatlingai nupa ahal miyai chalaba amaga thengnarami. Ahal aduna. Bungo, karigumba amata hangi. Yani khura, nachade hekta hangbiyu. Aise, ngasai ayu anganbadagi thabak subinaba mi ama thiba lakpani. Adubu, magi oiba thabak laina khibana amata yaratri. Ado nangi khangnaba thabak sunanaba miga leigadro. Khura, thabaki oirabadi ai hekta sujagi. Kari thabak oirabano? Ha, nang oina suragi hairibrane. Hoi khura, kai thabakno ai hekta sujagi yani. Ahal adusu magi thabak subinaba mi phangge khanna harauna. O, adubu oirabadi pharine. Thabakidi kashu leiba nateda. Nung lengoi honba chambagi thabak. Adugane, aigi yumgi amon akai sengdok chingjinga khara tawba tari. Nangi khurana nangi khangna dum tawbanida. Tawbadabu na thamoidi seng. Salaisu thabak phangli khana harau jarami aduna ahal asina haiba wada mahak yaningdaba karisu pokte. Numida sidagi salai ahal asigi thabak mateng pangthok pangsin tawduna leirami. Haizabaki wani mahakna suriba thabak asina heli awamandi chawmande. Adubu mahak thabak asi toklabadi atopa mafamda thabak supam leite khangbanina adumak suri. Mapuroibagi nongma nongmagi honglakliba mawong matawda penjadraduna lucheng mapuroibada khara asawba khonjelda. Nupa, nangna handak marak tawrakliba mawong matawasibu karino. Yumda nongmadasu chak chagani khangkhidri. Nongambadagi numidang phawba adum hek thabak chatline haituna chatuna lei. Madubu kari thabak? Hai, nangna igi thabak panabagi kari mathau tage. Mapuroibana kari tawri kari chatli haibase magi nupi ama oina hangpham thokpani. Lairabi popang sudabi nangonda ebusinabiyu haide. Nangbu ikaiba haibado kemta khangdrabo. Asuk thina nganglasi phaw ikaiba phawramoine. Nupana pamdaba kaise pamkidrabajani. Nasaktu yam yeningde. Laira chudatnabi popang sudabi sidi yayoiba athiba wahai
ꯃꯤꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯑꯀꯟꯕ ꯈꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯂꯒ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯨꯆꯤꯡ ꯄꯦꯟꯅ ꯀꯞꯆꯕ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯒꯤꯗꯤ꯫ ꯇꯨꯁꯣꯟꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯍꯪꯒꯠꯅ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯃꯕꯨꯡꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯤ ꯑꯣꯏꯕꯅ ꯃꯤꯅ ꯊꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯃꯥ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯉꯥꯡꯍꯟꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯌꯥꯏꯑꯣꯏꯕ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ, "ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ꯫ ꯆꯠꯊꯣꯛꯂꯨꯕꯒꯤ ꯅꯐꯤ ꯅꯔꯣꯜ ꯑꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ." ꯌꯥꯏꯑꯣꯏꯕꯁꯨ ꯃꯐꯤ ꯍꯣꯡꯗꯣꯛꯂꯨꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯐꯝꯃꯤ꯫ "ꯀꯩ ꯂꯩꯔꯒꯦ ꯕꯥꯕꯥ?" "ꯑꯆꯧꯕ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯅꯆꯟꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗꯅꯤ." ꯋꯥꯗꯨꯗ ꯌꯥꯏꯑꯣꯏꯕ ꯉꯥꯏꯍꯥꯛ ꯄꯥꯈꯨꯝ ꯄꯤꯗ ꯇꯨꯃꯤꯟ ꯂꯩ꯫ ꯉꯁꯥꯏ ꯇꯊꯣꯠꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯃꯣꯏ ꯇꯥꯃꯣ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤꯅꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯣ, ꯑꯗꯨꯅ ꯃꯆꯨꯝ ꯇꯥꯛꯈꯩ ꯀꯦꯊꯔꯒ ꯆꯠꯀꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯧꯔꯨꯔꯅꯨ꯫ ꯃꯥ ꯀꯧꯕꯒꯤ ꯁꯦꯜ ꯑꯗꯣ ꯑꯗꯨꯅ ꯑꯩ ꯏꯄꯥꯝ ꯆꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ꯫ ꯀꯩꯒꯨꯝꯕ ꯍꯦꯛ ꯀꯧꯔꯝꯃꯕ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯈꯤꯒꯗꯕꯖꯥꯠꯅꯤ." "ꯑꯆꯧꯕ, ꯑꯆꯧꯕꯧ!" ꯃꯄꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯒꯨꯝꯅ ꯎꯏꯗ." "ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯥꯕꯥ. ꯌꯦꯡꯉꯨ, ꯅꯆꯜꯗꯣ ꯍꯟꯗꯛꯇꯤ ꯏꯄꯥꯅ ꯈꯔ ꯆꯥꯎꯅ ꯆꯥꯛꯀꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯕꯥꯕꯥ, ꯃꯊꯪ ꯆꯍꯤ ꯑꯣꯏꯅ ꯐꯖꯅ ꯀꯧꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ?" ꯇꯣꯃꯥꯜꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯑꯆꯧꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥꯐꯝ ꯑꯗꯨ ꯅꯆꯜꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?" "ꯃꯇꯥꯡ ꯃꯇꯝꯅꯅꯤ, ꯃꯁꯤꯗꯤ ꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯕꯥꯕꯥ." "ꯀꯔꯤꯒꯤ ꯃꯇꯥꯡꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯕꯥꯕꯥ, ꯑꯗꯨꯅ ꯃꯊꯪꯗ ꯐꯖꯅ ꯀꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ." "ꯑꯆꯧꯕ, ꯅꯆꯜꯁꯦ ꯃꯊꯟꯇꯅꯤ. ꯅꯆꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ." "ꯕꯥꯕꯥ, ꯃꯥ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯕ꯭ꯔꯅꯤ ꯁꯤꯕꯣ? ꯃꯁꯤꯗꯤ ꯇꯥꯟꯅꯕꯅꯤ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ?" "ꯍꯩ, ꯍꯟꯗꯛ ꯃꯔꯛ ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯄꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯦ꯫ ꯏꯃꯧꯁꯤꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯑꯍꯥꯟꯕ ꯑꯣꯏꯖꯒꯗꯕ ꯑꯗꯣ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏꯗꯅ ꯆꯠꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯆꯥꯛꯀꯧꯕ ꯁꯣꯏꯗꯅ ꯆꯠꯂꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯇꯖꯣꯞ ꯆꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦ." "ꯑꯁ ꯕꯥꯕꯥ, ꯁꯦꯜ ꯌꯥꯝ ꯆꯪꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯉꯁꯥꯏꯗꯒꯤ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯦ." "ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ? ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯔꯣꯟ ꯈꯔꯁꯨ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ? ꯅꯪ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯈꯛ ꯄꯥꯡꯊꯣꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯀꯦꯅ ꯃꯧꯅ ꯆꯠꯆꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯁꯤꯗꯅꯦ ꯆꯪꯒꯦ ꯍꯥꯏꯅ ꯆꯪꯕꯗ ꯀꯌꯥꯃꯨꯛ ꯆꯪꯂꯨꯅꯤ ꯍꯥꯏꯒꯦ? ꯑꯍꯦꯟꯕꯗꯨ ꯅꯠꯇꯦ, ꯇꯧꯐꯝ ꯊꯣꯛꯄ ꯃꯗꯨꯅꯤ ꯏꯄꯥꯅ ꯇꯧ ꯍꯥꯏꯔꯤꯕꯁꯦ." "ꯕꯥꯕꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯃꯊꯪ ꯆꯍꯤ ꯃꯥꯏ ꯆꯠꯆꯔꯅꯤ, ꯏꯆꯜꯁꯨ ꯃꯊꯪ ꯑꯗꯨꯝ ꯀꯧꯔꯁꯤ." ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ "ꯑꯆꯧꯕ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯏꯁꯥ ꯁꯣꯜꯂꯦ, ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯣꯏ꯫ ꯃꯁꯤꯗ ꯏꯄꯥꯅ ꯊꯕꯛ ꯑꯃꯨꯛ ꯁꯨꯗꯨꯅ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯅꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯣ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯇꯥꯆꯧ, ꯏꯆꯦꯗꯣ ꯑꯩꯈꯣই ꯑꯅꯤꯒꯤꯗꯤ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯆꯥꯛꯀꯧꯕꯤꯁꯤꯕ? ꯈꯨꯗꯣꯜ ꯑꯗꯨꯒꯤ ꯈꯛ ꯅꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ." "ꯍꯦ ꯑꯉꯥꯡ, ꯅꯪ ꯌꯥꯎꯁꯤꯜꯂꯛꯀꯅꯨ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯅꯪꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ. ꯁꯦꯜ ꯇꯥꯟꯕ ꯀꯩꯗꯧꯒꯦ? ꯅꯆꯦꯗꯣ ꯆꯥꯛ ꯌꯥꯝ ꯀꯧꯅꯤꯡꯂꯕꯗꯤ ꯅꯁꯥꯒꯤ ꯅꯔꯜꯅ ꯀꯧ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ." "ꯇꯥꯆꯧ, ꯏꯆꯦꯁꯦ ꯑꯩꯒꯤ ꯈꯛꯀꯤ ꯏꯆꯦꯔꯣ? ꯇꯥꯆꯧꯒꯤꯗꯤ ꯅꯆꯜ ꯅꯠꯇꯕ꯭ꯔꯥ?" "ꯍꯩ, ꯐꯅ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯍꯤꯡꯂꯕꯗꯤ ꯃꯥꯒꯤ ꯍꯤꯡꯅꯕ ꯇꯥꯕꯅꯤ. ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯅꯕ ꯍꯤꯡꯉꯨ. ꯅꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯅ ꯑꯗꯨꯝ ꯆꯥꯛꯀꯧ, ꯃꯗꯨꯗ ꯑꯩ ꯍꯥꯎꯂꯛꯀꯅꯨ." ꯌꯥꯏꯑꯣꯏꯕ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯂꯦꯝꯕ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯕꯥꯕꯥ, ꯌꯥꯔꯦꯁꯦ, ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦꯕꯨ ꯀꯩꯒꯤ ꯆꯥꯛꯀꯧꯔꯣꯏ ꯍꯥꯏꯒꯦ? ꯏꯆꯦꯒꯤꯗꯃꯛꯇ ꯃꯅꯥꯎ ꯑꯩ ꯂꯩꯔꯤ. ꯑꯩꯅ ꯏꯆꯦꯕꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯒꯅꯤ." ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕ ꯌꯥꯏꯑꯣꯏꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ
खर निंगाई संगदानबा असिदा तंजा लौदुना ताथोकी मनाक्ता लैरमी मयुमदा हलक्खिद्रे मतमदी खंगहौदे निंगोल चाकौबा नुमित यौरकदबा चयौल मुक्ता ngairमले सलाइदारीदा फमदुना फी सादुना लैरिबी मागी नुपीदा हाइरई नुपी तुमनुनबा तौरुदना मतमसु फना यामना थेंजिनख्रे मोइतामो आई फीसे मतेक्से मथंग लुसिलमखिगे मोइतामोसु थबक चलुबगी वारमलनी पोथानबा तौबिरुरु ऐसु चंगादबनी है अहिंगसिदा नथंदा कमाइना मपानसिदा हुंतोआ थनमदोइनो आई अदुम ngaibige कुइरनु थेंगना तुम्बा से इसा सोकननबनी थबक तौरबसु मतम चाना चाना तौगदबनी सिगी फीसे अखोई बेमगिदमक आइना साबनी मादी सिगुम फीसे यामना पामजबनी अदुना हंदा निंगोल चाकौबदा आइगी ओइना सि पीरगे आइदी करी पीदोइबा थोगलिबा सिल खुथोक्सिगा आइने इचलगिदमक थौनिंगलिबा मयामसिगा अदुदने खंजिलुरनु हेक्ता खंजिलगा लैरमनी खुदोलबु तोंगान तोंगान पीब्रने आइना पीबा मोइतामोना पीबा चप मानई वखल पखंद खंजिनबसु तौबिनो खंदिसे सारो ngahak सारो अदुगा तुम चंगसिको लेम्बदो मपाना फना कना थबक सुबा चतनबा हाइरगसु लेम्बा मारी दाखिद्रे अफंग थबक हेक्ता सुबा हौरमे मचेबो नुंगसिबा हेनखिबगी मयाइना महाक कन्ना होटनदुना मचेगी थमोय पेलहलगी खलमे अना मखोयगी इमुंग असि नुंगाइब्रा खनबनी यायोइबना अहोंग नाइरकबा इमुंग असि वारे मपाबुंगी मरल अयाम्बदी मयाम्बसिना करबार हौरकपदा लोइबा याबा लोइसिनख्रबनी अदुगा सेल मखुता थोपा हौरकपदगी नुपी थीरबा माना नुपी अमा लोना लौदुना युम तोंगाना सादुना कना खंगंदना थमले हाना फना फबगुमना तौरंबा अदु नुपी अदु लौखिबदगी मागी मवंग मतौ पुंबसु होंकी अयुक्तनी तोमाल मचानुपा अतोंबगा पुन्ना वरी सारी इपागे अतोंबा नचेदो चाकौबा हाइरुनबा तौरोने मतमदी खंगहौरोइने हौखिबना हानगेदि होय बाबा ऐसु खलमलिबनी होरेंदो आई हेक्ता हाइरुरगे नचेदो पाव हाइबा लाक्तेना वाना ngairमदोइने अदो बाबा अखोई तैमसु हंदक चाकौबा चतोइनिको आइने इतैमना चटपदा पुगदबा पोचैसिंग अदो लैननबा इतैमदसु हौदोबनी अदो नयाम्बदु पाव फौरकप्रा चाकौबा कुइसलक्त्र कांसिदा माना तुमिना लैथोक्लिबसे करिगे अदुगा करिगिनो माना युमदा हंजलक्तना थबक मफमदा लैथोई हाइरिबसे बाबा अखोई ताचौसे हानागा मानजे याम होंगे अदो नुंगाइबा मतमसिदा अवाबगी वारी सारोइसे ताचौसु माना हौजिक होंग्लिबा मतौसिंगसे सोई हाइबसे मसाना खंगकनी नाकल अमरोमदा यायोइबना थबक चटखिबगी मतांगदा ताथोत मागी अरोनबा नुपा अदु कौदुना युम मदुदा चादना थक्तना नुंगाइना लेमिनारमे थौबना नुपिया अइना हाइबदुदे इलुनी दुगी यायोइबा हाइबा नुपा सिगी मरन मथुम पुंबा नंगी मिंगदो ओलहनगदबनी मागी मरल पुंबा अइगी ओइरबा मतम मदुदा अखोय अनि वादना सुदना नुंगाइना हिंगदोइनी अइसोदु खंगबगी नंगी वादा तारिनी सिंगो असिंगबगी इतौसु खरा खंगजिलु कइदौगे अदुबुदी अइगी नुपानिदना कुइररोय इबानी लुहोंगदब फरक तारकपा खुदिंग लोइना लोइसिलगा चाउनु होंगदोरिबनी ताथोत मादी मपुरोइबदा मिनमदुना लागले माना यायोइबबु नुंसिबा नते महाकना मरल मथुम खरा लैबा अदुदा तात तौरिबनी करिसु खंगजदबा अपंग मनुपा मादे लांग अदुदा थुदुना करिसु खंगदा लैरे सोमदा सलाइसु मचलगी चाकौबगी पाव हाइबा लागलमे लुचिंगदी मतम कुइरबगी मतुंगदा मबुंगबु उजबा फंगबा अदुदा हराउना मबुंगबु कौशिंदुना फमहल्ली ताचौ इचलदी उदबा कुइबगिरा खंगदे हेना दुम फजथोएदा अदो नंगी ताचौना लाइबसे चाकौबगी पाव हाइबा लागलिबनी ngana laktaba yadabani ko ngantana law hoi ताचौ अरे फरे ngana lau ko ngana laktaba yadabani nanambasu nang lakpa wana ngairamdoini ngahak wari batai sanaraga salaisi mayumda hankre tathoti yayoibana mana haiba khuding inba asida yamna haraujarame चाकौबा चटनबनी हाइदुना अमुक्तोइबा सनाली कोंदगी हौदुना फी फनेक कया अमसो यायोइबना लेबिरमे यायोइबा थबक हलइनी हाइदुना मयुमदा हलकलमे माना हलकलिबा अदु मपाबुंगा थेंगनरदुना है अचौबा बाबा
ꯌꯥꯏꯑꯣꯏꯕ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯏꯆꯥꯕꯨ ꯅꯍꯥ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ? ꯄꯥꯕ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯨꯔꯤ꯫ ꯇꯣꯃꯥꯜ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯥꯊꯗꯨꯅ ꯆꯥꯛꯀꯧꯕꯁꯦ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯃꯧꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯏꯑꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗ ꯌꯣꯛꯂꯛꯈꯤꯕ꯭ꯔꯥ ꯈꯟꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯄꯥ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕꯒꯨꯝꯅ ꯃꯅꯤꯡ ꯇꯧꯔꯤ꯫ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯗ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯔꯛꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯀꯥ ꯃꯅꯨꯡꯗ ꯌꯥꯏꯑꯣꯏꯕ ꯂꯨꯆꯤꯡꯗ ꯁꯥꯎꯅ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣꯏꯗꯧꯔꯤꯕꯕꯣ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯔꯦꯝꯕꯗ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯍꯟꯅꯤꯡꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯄꯥꯃꯗꯨꯗ ꯆꯠꯂꯒ ꯑꯩꯕꯨ ꯌꯣꯜꯂꯨꯒꯦ ꯍꯥꯏꯕ꯭ꯔꯕ? ꯑꯩꯅ ꯀꯗꯥꯏꯗ ꯌꯣꯜꯂꯨꯒꯦ ꯍꯥꯏꯈ꯭ꯔꯒꯦ? ꯆꯤꯟꯒ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯅꯪ, ꯂꯥꯏꯔꯕꯤ ꯄꯣꯄꯥꯡ ꯁꯨꯗꯕꯤ꯫ ꯅꯆꯥ ꯑꯗꯨꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯄꯛꯇꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯅꯪꯅ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕ? ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯍꯥ? ꯂꯨꯆꯤꯡ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯨꯕ ꯉꯝꯗꯦ ꯇꯨꯃꯤꯟ ꯀꯞꯂꯒ ꯂꯩ꯫ ꯍꯦ, ꯁ꯭ꯋꯥꯏꯗ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯠ ꯄꯥꯠꯇꯨꯗ ꯄꯪꯊꯒꯗꯕ ꯌꯥꯏꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯆꯥꯛꯀꯧꯕ ꯆꯠꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯆꯠꯂꯝꯂꯕ ꯅꯪ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯆꯤꯡ ꯌꯥꯏꯑꯣꯏꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥꯗꯒꯤ ꯐꯝꯊꯩ, ꯄꯦꯟꯗꯅ ꯀꯞꯆꯔꯛꯏ꯫ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ? ꯑꯩꯅ ꯀꯅꯥꯗ ꯂꯥꯜꯂꯨꯕꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯝꯂꯕꯗꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯅꯪꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯏꯕꯨꯡ ꯂꯥꯏꯔꯕꯅ ꯃꯆꯜ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯖꯕ ꯀꯌꯥ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯋꯥꯔꯤ ꯏꯃꯥ꯫ ꯇꯣꯃꯥꯜꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯕꯨꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯂꯦꯝꯕꯅ ꯆꯠꯇꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯌꯧꯔꯛꯂꯦ ꯉꯁꯤꯗꯤ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞꯇꯣ ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯈꯛ ꯄꯥꯡꯊꯣꯛꯆꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯈꯨꯠ ꯊꯦꯛꯇꯨꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯀꯦ ꯑꯃꯧ ꯀꯌꯥ ꯉꯝꯖꯕ ꯀꯦꯅꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯈꯣꯡꯗꯥꯅꯕꯅꯤ꯫ ꯌꯥꯏꯑꯣꯏꯕꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯆꯜ ꯃꯍꯥꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯀꯣꯟꯊꯣꯡꯗ ꯑꯃꯨꯛ ꯂꯦꯞꯄꯨꯏ, ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩꯅꯤ꯫ ꯁꯂꯥꯏꯅ ꯏꯆꯜꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯂꯥꯛꯆꯔꯝꯃꯅꯤꯗ, ꯂꯝꯅꯒ ꯈꯔ ꯊꯥꯞꯄꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯗꯨꯒ ꯏꯆꯜꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯟꯅ ꯇꯧꯔꯁꯤꯀꯣ꯫ ꯆꯥꯛꯀꯤꯗꯤ ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯦꯝꯕ ꯃꯇꯩꯃꯗ ꯍꯥꯏꯔꯤ꯫ ꯏꯇꯩꯃ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯂꯨꯆꯤꯡ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯒ ꯏꯇꯩꯃꯁꯦ ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏꯒꯦ ꯑꯇꯣꯝꯕ꯫ ꯏꯇꯩꯃ, ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯑꯒ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯇꯣꯃꯥꯜ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯇꯣꯝꯕ, ꯃꯧ, ꯏꯆꯥ ꯇꯣꯝꯕꯤ ꯂꯥꯛꯏꯅꯦꯍꯦ ꯅꯈꯣꯏꯕꯣ, ꯊꯣꯔꯛꯑꯣꯅꯦꯍꯦ꯫ ꯏꯇꯩꯃ, ꯏꯆꯦ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯏ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯤꯕꯗꯨ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯏꯆꯥ ꯂꯥꯛꯑꯦꯗꯅ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯦꯂꯩꯕꯨ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯦꯂꯩ ꯃꯅꯝ ꯀꯔꯤꯁꯨ ꯃꯐꯤ ꯍꯣꯡꯗ ꯆꯠꯅꯅꯕꯒꯤ ꯂꯣꯏꯁꯟꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ? ꯆꯠꯅꯕ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯜꯂꯝꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯃꯦꯂꯩ, ꯑꯩ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯁꯦ ꯆꯠꯂꯔꯣꯏꯒꯦ꯫ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗ ꯑꯩ ꯐꯖꯅ ꯆꯠꯂꯒꯦ꯫ ꯏꯅꯝꯃ ꯌꯥꯔꯣꯏꯀꯣ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯕꯨ ꯃꯥꯒꯤ ꯂꯩꯖꯕ ꯂꯤꯛ ꯀꯩꯀꯥ ꯑꯗꯨ ꯐꯖꯅ ꯆꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯋꯣꯏꯕꯒꯤ ꯄꯥꯕ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯗ꯭ꯔꯥ? ꯍꯥꯏ, ꯊꯦꯡꯈꯤꯅꯤ꯫ ꯅꯅꯝꯃꯁꯦ ꯊꯤꯟꯅꯅꯕ ꯇꯧꯔꯣ꯫ ꯌꯥꯔꯅꯤ ꯄꯥꯕ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯅꯊꯟꯗ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯏꯃꯧꯁꯤꯗꯤ? ꯀꯩꯁꯨ ꯈꯟꯒꯅꯨ, ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗ ꯊꯤꯜꯍꯟꯒꯦ꯫ ꯌꯥꯔꯅꯤ ꯄꯥꯕ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯣ꯫ ꯑꯩꯁꯨ ꯀꯩꯁꯨ ꯀꯨꯏꯔꯛꯑꯣꯏꯗ꯫ ꯁꯂꯥꯏ ꯑꯃꯗꯤ ꯆꯥꯏꯕꯤ ꯃꯆꯜ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯆꯜ ꯂꯥꯛꯑꯦꯗꯅ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯏꯆꯜ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯅꯕꯨꯡꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯌꯦꯡꯕꯗ ꯃꯉꯛꯁꯦ ꯃꯔꯤꯟ ꯆꯠꯂꯕꯅꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯅꯝꯃꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯛꯏ꯫ ꯁꯣꯝꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯔꯨꯅꯤ? ꯇꯥꯊꯣꯠꯅ ꯂꯣꯟꯅ ꯆꯠꯂꯝꯕ ꯂꯤꯆꯠ ꯑꯗꯨ ꯌꯥꯏꯑꯣꯏꯕꯅ
ꯃꯈꯣꯏꯅ ꯂꯣꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯥꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯥꯊꯣꯠꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯊꯥꯖꯔꯒ ꯑꯗꯨꯛ ꯑꯔꯣꯟꯕ ꯂꯤꯆꯠ, ꯑꯩꯗꯤ ꯅꯪꯁꯦ ꯆꯥꯛꯀꯧꯕ ꯆꯠꯂꯤꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕꯣꯏꯔꯦ꯫ ꯑꯩꯅꯗꯤ ꯊꯥꯖꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯣ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ꯫ ꯅꯪꯗꯤ ꯃꯍꯨ ꯄꯨꯕꯤꯅꯤ, ꯄꯪꯂꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ, ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯔꯜ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯗ ꯊꯧꯕꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯏ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗ ꯂꯥꯟꯒꯦ? ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯁꯣꯝ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯀꯩꯀꯥꯟꯗꯒꯦ? ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕꯗ ꯆꯠꯄ, ꯅꯌꯨꯝꯒꯤ ꯈꯟꯗꯕ, ꯅꯆꯤꯜ ꯅꯅꯥꯎꯒꯤ ꯃꯔꯤꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗꯕ, ꯅꯨꯄꯤꯅ ꯍꯦꯜꯂꯦꯅ ꯈꯟꯕ, ꯅꯪꯅ ꯃꯥꯡꯖꯗꯅ ꯀꯅꯥꯅ ꯃꯥꯡꯖꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯧꯕꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯂꯥꯏ ꯆꯥꯏꯕꯤ ꯑꯃꯗꯤ ꯂꯨꯆꯤꯡ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯃꯕꯨꯡꯅ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯆꯜꯁꯤꯒꯤꯗꯃꯛ ꯂꯩꯖꯕ ꯑꯃꯗꯤ ꯃꯅꯝ ꯃꯥꯒꯤꯗꯃꯛ ꯁꯥꯖꯕ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯏꯆꯜ, ꯁꯦ ꯅꯕꯨꯡꯅ ꯀꯨꯝꯁꯤꯁꯤꯃꯒꯤꯗꯤ ꯉꯝꯖꯕ ꯑꯁꯦ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯀꯨꯝꯗꯗꯤ ꯏꯆꯜꯗꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣꯀꯣ꯫ ꯇꯥꯆꯧ, ꯑꯣꯏꯖꯔꯒꯦ꯫ ꯇꯥꯆꯧꯒ ꯏꯅꯝꯃꯒꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕꯤꯌꯨꯀꯣ꯫ ꯅꯆꯜꯂꯩꯕꯨ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯅꯥꯈꯣꯟꯕꯤꯈꯣꯀꯣ꯫ ꯏꯕꯨꯡ ꯂꯩꯔꯤ ꯏꯆꯜꯒꯤꯗꯃꯛ, ꯂꯥꯏꯔꯕ ꯅꯕꯨꯡ ꯑꯣꯏꯔꯕꯁꯨ ꯏꯆꯜꯒꯤ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯆꯜ, ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯨꯗꯣꯜꯗ ꯍꯤꯗꯥꯟꯅꯔꯤꯕ ꯑꯁꯤꯗ ꯏꯆꯜꯗꯤ ꯌꯥꯎꯒꯦ ꯈꯛ ꯈꯟꯒꯅꯨ꯫ ꯃꯁꯤꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯀꯌꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯁꯦ ꯈꯨꯗꯣꯜꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯂꯥꯞꯅ ꯂꯩꯅꯔꯨꯔꯕ ꯃꯕꯨꯡ ꯃꯆꯜ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯗꯨꯕꯨ ꯇꯠꯍꯟꯗꯅ ꯊꯝꯅꯅꯕꯅꯤ꯫ ꯃꯁꯤꯗ ꯈꯨꯗꯣꯜꯗ ꯍꯤꯗꯥꯟꯅꯕ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯂꯣꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯃꯆꯦ ꯑꯁꯤꯒꯤꯗꯃꯛꯇ ꯇꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ, ꯅꯧꯄꯥꯅꯅꯦ ꯆꯦꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯕꯥꯕꯥ, ꯉꯁꯤꯗꯒꯤ ꯅꯆꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯑꯗꯨꯒ ꯄꯥꯕꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯁꯨ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯂꯩꯕꯤꯌꯨ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯏꯆꯥꯁꯤꯗꯤ ꯑꯐꯕꯗ ꯑꯣꯏꯌꯨ, ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯅꯨꯡꯊꯤꯜ ꯃꯦꯂꯩꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯌꯥꯏꯑꯣꯏꯕꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯂꯩꯅ, ꯊꯥꯆꯧ, ꯏꯕꯦꯝꯃ, ꯊꯥꯆꯧ, ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯆꯜꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯃꯠꯇ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯌꯥꯏꯑꯣꯏꯕ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯆꯧ, ꯅꯆꯜꯅ ꯇꯥꯆꯧꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈꯤꯕꯅ ꯅꯆꯜꯕꯨ ꯋꯥꯔꯧꯕꯅꯣ? ꯊꯥꯆꯧ, ꯅꯆꯜꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯃꯥꯡꯒꯣꯜ ꯄꯤꯅꯕꯤꯌꯨ꯫ ꯃꯗꯨꯅ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯣꯏꯖꯔꯒꯦ꯫ ꯏꯕꯨꯡ ꯏꯕꯦꯝꯃ, ꯅꯕꯨꯡꯁꯦ ꯃꯇꯝ ꯈꯔꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦꯅꯦꯍꯦ꯫ ꯑꯩ ꯌꯥꯝꯅ ꯐꯠꯇꯦ꯫ ꯏꯆꯜ ꯃꯊꯟꯇ ꯌꯥꯎꯖꯕꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯆꯜꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯔꯦ꯫ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡꯉꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯜꯁꯤꯗꯤ ꯉꯁꯤꯗꯒꯤꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯅꯨ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯃꯦꯂꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯕꯨꯡ ꯑꯍꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ꯫ ꯌꯥꯏꯑꯣꯏꯕ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯕꯥꯕꯥ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯁꯦ ꯑꯁꯣꯏꯕ ꯌꯥꯝꯅ ꯇꯧꯔꯨꯔꯦ꯫ ꯑꯇꯣꯝꯕ, ꯅꯪ ꯅꯌꯥꯝꯕꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯊꯥꯆꯧ, ꯀꯔꯤꯒꯤ ꯇꯥꯆꯧꯗ ꯅꯅꯥꯎꯅ ꯋꯥꯔꯧꯔꯨꯗꯣꯏꯅꯣ? ꯏꯄꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯗ ꯑꯁꯥꯎꯕ ꯂꯩꯇꯦ꯫ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯂꯩꯇꯦ꯫ ꯌꯥꯏꯑꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯅꯨꯄꯤ, ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯗ ꯈꯟꯖꯤꯜꯂꯅꯨꯀꯣ꯫ ꯑꯩꯅ ꯏꯃꯨꯡ ꯑꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯗꯧꯅꯤ꯫ ꯃꯦꯂꯩꯅ, ꯊꯥꯆꯧ, ꯅꯆꯜꯗ ꯉꯁꯤ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯃꯊꯪ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯄꯥꯝꯂꯤꯕꯁꯦ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯗꯨꯅꯤ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯣ ꯍꯟꯗꯅ ꯂꯩꯅꯅꯕꯅꯤ꯫ ꯅꯆꯜ ꯈꯨꯗꯣꯜꯗ ꯃꯤꯇꯥꯖꯗꯦ꯫ ꯑꯗꯨꯒ ꯇꯥꯆꯧ, ꯏꯅꯝꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯅꯤꯉꯣꯜ ꯄꯨꯝꯕ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯆꯧꯅ ꯏꯅꯝꯃꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯗꯦ, ꯁꯅꯥ ꯃꯆꯥ ꯑꯃꯠꯇꯁꯨ ꯁꯥꯕꯤꯗꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ
ꯃꯐꯤ ꯑꯃꯠꯇꯁꯨ ꯂꯩꯕꯤꯗꯦ ꯑꯗꯨꯅꯗꯤ ꯀꯔꯝꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯒꯅꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯂꯥꯛꯄꯗꯣ ꯏꯅꯝꯃꯁꯨ ꯄꯥꯝꯃꯝꯃꯣꯏꯗ꯭ꯔꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯗꯤ ꯏꯅꯝꯃꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯔꯣꯏꯀꯣ ꯇꯥꯆꯧ ꯅꯕꯨꯡ ꯋꯥꯈꯜ ꯇꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯂꯩꯔꯕꯗꯤ ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯈꯨꯝ ꯑꯃꯠꯇ ꯈꯥꯡꯗꯅ ꯆꯥꯛꯀꯧꯕꯤꯒꯅꯤ ꯅꯅꯝꯃꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯁꯨꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯕꯤꯅꯕ ꯂꯩꯇꯕꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯂꯩꯖꯕ ꯅꯤꯡꯉꯣꯜꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯄꯥꯜ ꯊꯣꯡꯅ ꯅꯣꯛꯇꯨꯅ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯕꯨꯡ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯂꯩꯖꯔꯝꯂꯗꯤ ꯈꯟꯕ ꯃꯤꯑꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯕ ꯇꯣꯛꯂꯁꯤ ꯏ ꯃꯔꯤꯅꯤ ꯇꯠꯅꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯈꯨꯗꯣꯜ ꯈꯛꯇ ꯃꯤꯇꯥꯟꯅꯕꯁꯨ ꯇꯣꯛꯂꯁꯤ ꯃꯕꯨꯡ ꯃꯧꯄꯥ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯇꯠꯇꯅ ꯊꯝꯂꯁꯤ ꯍꯤꯗꯥꯟꯅꯕꯒꯤ ꯂꯝꯖꯦꯜꯗ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏꯁꯤ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯅꯤ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯇꯥꯡꯅ ꯂꯥꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯦ